ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯀꯗꯥꯡꯃꯥꯟꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯄꯗ ꯈꯨꯟ ꯉꯥꯛꯄ ꯈꯨꯟꯖꯥꯁꯤꯡꯅ ꯍꯟꯗꯨꯅ ꯀꯥꯞꯄꯗ ꯇꯦꯔꯣꯔꯤꯁ 3 ꯁꯤꯔꯦ, ꯈꯔ ꯁꯣꯛꯂꯦ ꯊꯥꯖꯅꯔꯤ꯫ ꯊꯥꯅꯥꯄꯣꯛꯄꯤꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯕꯣꯝ ꯀꯥꯞꯁꯤꯜꯂꯛꯄꯗ ꯂꯩꯈꯤꯗ꯭ꯔꯕ ꯄꯦꯕꯝ ꯗꯦꯕꯥꯟꯒꯤ ꯍꯛꯆꯥꯡ ꯔꯤꯝꯁꯀꯤ ꯃꯣꯛꯇꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯂꯧꯈ꯭ꯔꯦ꯫ ꯑꯃꯗꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯄꯤꯕ ꯏꯁꯤꯡꯗꯒꯤ ꯎꯟꯁꯥꯒꯤ ꯂꯥꯏꯅꯥ ꯄꯛꯄ, ꯂꯣꯛ ꯊꯨꯡꯕ, ꯃꯤꯠ ꯉꯥꯡꯕꯒꯤ ꯂꯥꯏꯅꯥ ꯅꯥꯕ ꯌꯥꯎꯔꯦ꯫ ꯂꯥꯏꯆꯠ ꯑꯣꯏꯅ ꯁꯟꯗꯣꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯄꯣꯛꯅꯔꯦ꯫ ꯅꯣꯔꯠ-ꯏꯁ꯭ꯠ newtv ꯁꯟꯗꯣꯛꯆꯔꯤꯕ ꯅꯨꯡꯊꯤꯜꯒꯤ ꯄꯥꯎ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯆꯦꯄ꯭ꯂꯤꯅꯥ ꯃꯩꯁꯅꯥꯝꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ngasi ayuk pung 4:30 khara helakpa matamda singda kadangban khungi mathak thangba maikaidagi kuki terrorist singna nongmai round kaya kapsinduna maitei khun singda landarakpagi thodokta khun ngakpa myoi singna handuna nongmai kapnabada kuki terrorist ni chingnaba ahum sire kharana soklamba yai haide kuki terrorist sing amadi maitei khun ngakpa khunja singa ayuk pung 9 khara helakpa phauba nongmai kapnaki kadangbangi akoibada leiriba central force amadi state force singna khut handuna nongmai kapagi thodokti lekhide maikai kadomdagi kaplakpano chapchaba khangba ngamkhidaba asina khut hanba ngamkhidabani haina BSF personnel amana phongdorakhe kuki terrorist singna kapthorakpa M16 gi maru ama yumgi thongda panbadagi asok apandi nanghodre haire Numit Marini Chupna Bishnupur District ki Ngangkhalawai Thamnapokpi Naransaina amadi Fubala na chingba mafam singda kuki terrorist singa state force amadi khun ngakpa khunja singa nongmai kapnabagi thodokta haukiba August 13 da kuki terrorist singna bom kapsilakpadagi panduna leikhidraba Thamnapokpi makha lekaidagi chahi 58 suraba pebam deban gi thawai yaudraba hakchang ngasi rims ki mortagi aroiba mathau mangam pangthoknaba imung manung amadi lamdam adongi miyamna lawkhre Bishnupur tamna chatpagi lambida nak yeta lekhidabagi hakchangda miyamna leisu katuna awaba phongdokre Thamnapokpi Youth Workers Club TYWC gi President Lamabam Priyobratana Hai lekhidraba pebam deban asi mamangdagi hauna khun asigi damak mateng kaya pangduna lakpa misak amane mahangna khun ngakpa miyoi singgi chananaba potlam sing puduna lakpada kuki terrorist singna kaplakpa bomgi machet singna panduna lekhidabane Athoba asibu ikai khumnaba utpa oina athoba mayam phumliba mafam aduda punna phumgani haina phongdokhi Thamnapokpida leiriba security force singna maiteina khun ngakthoknaba double barrel na kapadagi onsinduna sawi adubu kuki terrorist singna bom yauna nongmai kaplakpa matamda karisu haiba ngamde masi leingakna mityeng changhaningi luna security force singna mathau ningthina pangthoktrabadi khoishaunaraba miyamna irang tholakpa yai haina jaksinwa phongdokhi May homdagi kuki militant singna chatharakpa landa lanjinaduna relief camp ta leiriba inmate singda manipur lengakna thaknaba afaba ising pidaba hidak langthak phajana pipidabadagi skin disease mit ngangbagi laina lok laihau yauna makhal kyagi laina paktaknana sandorakpa yabagi akibleire Hiramasida aikhoigi paumina tongan ba relief camp singda chatuna haktengnana yengsilubada camp ta leiriba inmate singna pendaba wafam kaya phongdorakli Kumalampa hostel number 2 da leiba inmate Longzam Basanta Koba miyoi amana phongdorakpada tha mari fazil laklaba kuki gi lan asina maram oiduna mafam asida leirakpa tha ahum phare imung nifu mangagi miyoi chama marifutara humdoi leiri masi manungda Pokpada ngariba angang dagi chahi 13 faubagi oina angang 34 leiri
Angang ahal yauna miyoy taruklom skin disease nare miyoy kunmanga rom mit ngangbagi laina nare. Lengaki maikaidagi pirakliba ising asisu treated tawba mandaba anaiba ising tengki ama piriba si thakpada angang kaya lok lai hauba kaya yaure. Tengki ama pibasina thaknaba chananaba fisu pizamba toilet na chingba sizinaba konade apaba ising marang kaina pihaningi. Mahang na makataruduna lanjenaduna layriba miyoy sing asi nomagi kharacha kharatumduna layban natana tunggi hingnabagi senthok lambi laknaba karigumba lambi amata lengak na pibitri. Mayam thadokuna lanjenariba miyoy sing asigi compensation lengak na pigani haina hairabasu ngasi phawbada karimata pibitri. Ahanbagi oina senfam khara pibirabadi thabak khara thaurang tawzaba yagani. Inmates sing campta lining de yumda lining haike. Republican of India RPI 𝐷𝐈𝐒 National Secretary Oibatanatana Central Working Committee ge member Meswar Thongnawjam ge mathakta Assam Rifles na tharakpa legal notice khudakta hando u haina pangai apunba maira paibi lupna pangai kaithal da wakat mi phom khre. Haukiba me ahum dagi khulgi tonganba administration tanbagi kuki tonganba administration tanbagi mingda leptana chatharakliba furuki lan asiga mari lainana Assam Rifles ke mathakta wangangluba Republican Party of India RPI 𝐷𝐈𝐒 National General Secretary Maheswar Thongnawjam ke mathakta legal notice tharakpa yaningde adhuba matamda withdraw tawgadabani haina pangai apunba maira paibi lupna ngasi pangai gi Kaithal sangda wakat mifam phambaga loinana lambida Assam Rifles ke gari sing chathok chasin tawba yaroi haina lambi thingbagi khongjang su changsenki. Khongjang adugi sarugama oina Manipur lengaki employee amadi loishang sing nomagi sintha lepi haina thaba banner su paikhi. Republican Party Central Working Committee CWC ge member Maheswar Thongnawjam ge mathakta Assam Rifles na legal notice tharapabu yaningdabu utuna ngasi Nawremthong Khulem lekaida wakat mifam khre. Maira paibi luchingbi sital oinam na hai Assam Rifles na Maheswar Thongnawjam ge mathakta lokhaliba legal action asi miyam ge mathakta lokhalakpani Haukiba numit nini humni asida taunariba lan asida kanana kanagi mating pangi haiba pauchi gi khuthangda miyamna loina unaraba khangnaraba wafam amani miyamna unaraba asengba wafam amabu Maheswarna paudambada Assam Rifles na legal action lokhat lakliba asi yaningde haina phongdokhe. Mayam amangasi mahang na mapan ilamda akoy bu pukila lawba singna aran batahanduna akoy na makoy bu tanthore akoy bu makoy na iyon inay jatare makoy gi pi mayam may ijat mangalle yoyum makay mayam may thare haiduna akoy gi mapan ilamda akoy bu aran ba lambida lamjing badagi akoy bu ikai phirup khumduna thokpa ngamlamda ba du ngasi Maheswar Thongnawjamna mayam gi mamangda chatuna mapan gi national media da pau piduna mahaki stoktaban naidraba wakhallon mayam ama puthokuna miyam mamangda tapna akoy bu Central government amasung Manipur government makoy manaraga Maheswar Thongnawjamda madugi sar sadu sinaraga mahakse kamaina machin phungadage ima ibel mayamse kamaina namdhagadage haibagi wakhanda makoyna chakyungna khallaga Maheswar Thongnawjamda legal notice thajalapani masi legal notice lakh ama tharagasu tharakagasu ima ibel mayamna ngasi lebri Maheswar ki damakta ni aapke pakoloi Maheswar ni aapke pakoloi Maheswar Manipur ke Assam Rifles Manipur ke Assam Rifles Manipuri mana Manipuri mana Manipurda May ahumdagi hauraga thokliba furuki lan asina maram oiraga Manipurgi nupi sing mafam kayada ahing yarektuna ngasi fawba leiri. Masida lan asi loishinaraba hotnabagi mahuta political party masal hunariba asi apenba oide. Leiba ngangnaraba hotnabada macha oiba singi makhatana thawai mangadaba leirabadi ima singna assembly mamangda chatuna society tawzarage haina wangu maikaigi ima singna pendaba phongdorakli. Ngarang numidang athengbada wangu ahalo parking ge sanglenda yamlaba ima sing ahing yare khiba aduda pendaba phongdokladuna wangu dagi yumna medana hai thokliba lan asi kayam kuina sokna khigadi
ꯁꯣꯛꯅꯈꯤꯒꯗꯧꯔꯤ ꯑꯃꯗꯤ ꯂꯩꯉꯥꯛꯅ ꯀꯌꯥꯝ ꯀꯨꯏꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯣ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯐꯝꯄꯥꯛꯇ ꯑꯆꯧꯕ ꯃꯤꯡꯆꯠ ꯑꯃꯗꯤ ꯏꯖꯠ ꯑꯃꯒ ꯂꯣꯏꯅꯅ ꯍꯤꯡꯂꯤꯕꯅꯤ ꯃꯁꯤꯗ ꯕꯤꯖꯦꯄꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯕꯗ ꯅꯠꯇꯅ ꯃꯅꯤꯄꯨꯔꯤ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯤ ꯑꯃꯁꯨ ꯑꯣꯏꯔꯤꯕꯤ ꯁꯔꯗꯥꯅ ꯈꯨꯠꯇ ꯃꯩꯔꯥ ꯄꯥꯏꯔꯒ ꯃꯩꯇꯩ ꯂꯩꯕꯥꯛ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯂꯝꯖꯤꯡꯕꯒꯤ ꯃꯍꯨꯠꯇ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯃꯁꯦꯜ ꯍꯨꯟꯅꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯑꯄꯦꯟꯕ ꯑꯣꯏꯗꯦ ꯍꯥꯏꯈꯤ ꯃꯈꯣꯏꯅ ꯚꯣꯠ ꯂꯦꯞꯈꯤꯕ ꯃꯇꯝ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯂꯣ ꯁꯦꯝꯕ ꯃꯇꯝꯗ ꯃꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯃꯩꯇꯩ ꯂꯩꯕꯥꯛꯁꯤ ꯀꯟꯕ ꯉꯝꯃꯣꯏ ꯍꯥꯏꯅ ꯋꯥꯁꯛ ꯂꯧꯈꯤꯕ꯭ꯔꯥ ꯉꯁꯤꯐꯥꯎ ꯃꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩꯕ꯭ꯔꯥ ꯄ꯭ꯔꯖꯥꯒꯤ ꯈꯣꯜꯂꯥꯎ ꯑꯃꯠꯇ ꯇꯥꯕꯤꯗꯕꯁꯦ ꯌꯥꯝꯅ ꯄꯦꯟꯗꯦ ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯃꯤꯡ ꯆꯠꯂꯕ ꯅꯨꯄꯤ ꯂꯥꯟ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯥꯂꯦꯝꯗ ꯑꯅꯤ ꯁꯨꯗ꯭ꯔꯕ ꯑꯁꯤꯗ ꯅꯨꯄꯤ ꯄꯨꯝꯅꯃꯛꯀꯤ ꯂꯨꯆꯤꯡꯕꯤ ꯑꯣꯏꯔꯤꯕꯤ ꯏꯃꯥꯏꯕꯦꯝꯃ ꯁꯔꯗꯥꯅ ꯉꯁꯤ ꯂꯨꯆꯤꯡꯗꯅ ꯅꯨꯄꯤ ꯏꯃꯥ ꯄꯨꯝꯅꯃꯛꯀꯤ ꯃꯀꯣꯛ ꯑꯣꯏꯗꯅ ꯏꯃꯥ ꯑꯣꯏꯅ ꯂꯩꯔꯤꯕꯤ ꯃꯍꯥꯛꯅ ꯂꯨꯆꯤꯡꯗꯅ ꯑꯩꯈꯣꯏꯗꯤ ꯈꯨꯠꯇ ꯃꯩꯔꯥ ꯄꯥꯏꯗꯨꯅ ꯃꯩꯇꯩ ꯂꯩꯕꯥꯛ ꯀꯟꯗꯕ ꯌꯥꯗꯦ ꯏꯆꯤꯟ ꯏꯅꯥꯎꯁ ꯂꯦꯡꯊꯣꯛꯄꯤꯔꯛꯑꯣ ꯃꯩꯇꯩ ꯂꯩꯕꯥꯛ ꯀꯜꯂꯁꯤ ꯏꯆꯥ ꯏꯁꯨ ꯇꯨꯡꯒꯤꯗꯃꯛꯇ ꯍꯥꯏꯗꯅ ꯂꯦꯞꯄꯤꯗꯕ ꯊꯧꯗꯣꯛ ꯑꯃꯇꯪ ꯊꯣꯛꯄꯗ ꯃꯤꯒꯤ ꯑꯁꯣꯏꯕ ꯀꯪꯒ꯭ꯔꯦꯁꯅ ꯍꯥꯏꯕꯅꯤ ꯑꯗꯨꯒꯤ ꯄꯥꯔꯇꯤꯅ ꯑꯗꯨ ꯍꯥꯏꯕꯅꯤ ꯍꯨꯟꯗꯅ ꯉꯥꯡꯕꯁꯦ ꯌꯥꯝꯅ ꯄꯦꯟꯗꯦ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯅꯨꯄꯤꯒꯤ ꯄꯨꯛꯆꯦꯟ ꯆꯦꯟꯗꯕ ꯃꯥꯜꯂꯤ ꯋꯥꯡꯉꯨ ꯄ꯭ꯔꯖꯥꯁꯤꯁꯨ ꯌꯥꯝꯅ ꯋꯥꯔꯦ ꯑꯅꯧꯕ ꯕ꯭ꯔꯥꯍ꯭ꯃꯤꯁ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯂꯥꯛꯄ ꯀꯨꯀꯤ ꯈꯔꯅ ꯆꯪꯁꯤꯜꯂꯛꯑꯒ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯂꯩꯕꯥꯛꯁꯤꯗ ꯄꯣꯄꯤ ꯊꯥꯒꯦ ꯄꯣꯄꯤ ꯊꯥꯕ ꯌꯥꯗ꯭ꯔꯀꯥꯟꯗ ꯃꯈꯣꯏꯅ ꯃꯩꯇꯩꯗ ꯑꯣꯠꯄ ꯅꯩꯕ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯁꯔꯀꯥꯔꯅ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩꯕꯤꯔꯤꯕ꯭ꯔꯥ ꯃꯣꯏꯅ ꯑꯣꯠꯄ ꯅꯩꯕ ꯒꯦꯡ ꯔꯦꯄꯤꯁ ꯇꯧꯗꯅ ꯃꯩꯇꯩ ꯅꯨꯄꯤ ꯀꯌꯥꯒꯤ ꯏꯖꯠ ꯃꯥꯡꯍꯟꯈꯤꯕꯗꯗꯤ ꯁꯔꯀꯥꯔꯅ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯅꯨꯄꯤ ꯑꯃꯈꯛꯇꯪ ꯐꯤ ꯊꯣꯡꯗꯅ ꯆꯠꯄꯒꯤꯗꯃꯛꯇꯗꯤ ꯍꯥꯏꯕꯗꯨꯅ ꯈꯨꯗꯛꯇ ꯃꯣꯏꯒꯤ ꯄꯤ ꯀꯔꯤꯒꯤꯅꯣ ꯃꯩꯇꯩꯗꯨꯅ ꯂꯣꯠꯁꯤꯜꯂꯒ ꯊꯝꯃꯤꯕ ꯅꯈꯣꯏꯅ ꯀꯨꯀꯤꯕꯨꯅ ꯀꯟꯈꯠꯂꯤꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯅꯪꯁꯤꯅ ꯃꯩꯇꯩ ꯅꯨꯄꯤꯕꯨ ꯏꯖꯠ ꯑꯃꯠꯇ ꯂꯩꯇꯕ ꯑꯣꯏꯅ ꯈꯟꯕꯤꯔꯤꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯃꯔꯝ ꯆꯥꯅ ꯊꯕꯛ ꯆꯠꯊꯕꯤꯔꯧ ꯅꯠꯇ꯭ꯔꯒꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯍꯣꯜꯗ ꯏꯆꯥ ꯃꯌꯥꯝ ꯁꯤꯗ꯭ꯔꯤꯉꯩꯗ ꯃꯩꯇꯩ ꯅꯨꯄꯤ ꯃꯃꯥ ꯑꯣꯏꯕ ꯑꯩꯈꯣꯏꯁꯤꯡꯁꯦ ꯍꯥꯟꯅ ꯁꯤꯕ ꯆꯪꯍꯟ ꯏꯆꯥꯁꯤꯡ ꯂꯩꯇ꯭ꯔꯒꯗꯤ ꯃꯃꯥ ꯑꯩꯈꯣꯏꯅ ꯍꯤꯡꯉꯨꯕꯩ ꯀꯔꯤ ꯑꯥꯔꯊ ꯂꯩꯒꯦ ꯑꯁꯨꯝꯕ ꯁꯔꯀꯥꯔꯅ ꯈꯪꯕꯤꯌꯨ ꯑꯃꯔꯣꯝꯗ ꯋꯥꯡꯉꯨ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯒꯣꯜꯁꯦꯝ ꯊꯣꯏꯅꯨꯅ ꯍꯥꯏꯈꯤꯕꯗ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯑꯣꯏꯕꯒꯤ ꯋꯥꯐꯝ ꯂꯣꯏꯅ ꯇꯣꯛꯊꯣꯛꯂꯒ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀ ꯁꯨ ꯆꯠꯅꯈꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯁꯨꯒꯤ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯊꯨꯒꯥꯏꯔꯒ ꯚꯥꯏꯑꯣꯂꯦꯟꯁꯀꯤ ꯊꯕꯛ ꯀꯌꯥ ꯆꯠꯊꯔꯤꯕ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯀꯔꯤ ꯑꯦꯛꯁꯟ ꯂꯧꯈꯠꯈ꯭ꯔꯕꯒꯦ ꯇꯝꯄꯥꯛꯀꯤ ꯃꯐꯝ ꯀꯌꯥꯗꯗꯤ ꯏꯔꯥꯡ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ ꯈꯨꯗꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯇꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯑꯦꯛꯁꯟ ꯂꯧꯈꯠꯂꯤ ꯑꯗꯨꯕꯨ ꯀꯨꯀꯤꯁꯤꯡꯅ ꯚꯥꯏꯑꯣꯂꯦꯟꯁꯀꯤ ꯊꯕꯛ ꯇꯧꯕꯗꯗꯤ ꯉꯁꯤ ꯐꯥꯎꯕ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯈꯠꯄ ꯎꯗ꯭ꯔꯤ ꯊꯧꯑꯣꯡ ꯀꯌꯥ ꯑꯁꯤꯅ ꯀꯨꯀꯤ ꯑꯃꯗꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯃꯊꯛꯇ ꯂꯩꯉꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯕ ꯉꯝꯗ꯭ꯔꯕꯔꯥ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯍꯜꯂꯤ ꯃꯩꯇꯩꯒꯤ MLA ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯁꯤꯁꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯠꯇ ꯑꯁꯣꯛ ꯑꯄꯟ ꯑꯃꯗꯤ ꯑꯁꯤ ꯑꯅꯥ ꯌꯥꯎꯗꯦ ꯍꯥꯏꯕꯒꯤꯗꯃꯛ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕ꯭ꯔꯥ ꯃꯗꯨ ꯑꯣꯏꯔꯕ ꯇꯥꯔꯒꯗꯤ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯒꯤ ꯅꯨꯄꯤꯁꯤꯡꯁꯨ ꯆꯤꯡꯊꯣꯛꯇꯨꯅ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯎꯍꯜꯂꯒꯅꯤ ꯍꯥꯏꯈꯤ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤꯗꯤ ꯃꯤꯆꯪ ꯀꯅꯥꯝꯇ ꯂꯩꯖꯗ꯭ꯔꯦ ꯏꯟꯗꯤꯌꯥ ꯁꯔꯀꯥꯔꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯆꯪ ꯆꯪꯕꯤꯗ꯭ꯔꯦ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯆꯪ ꯆꯪꯕꯤꯗ꯭ꯔꯦ BJP ꯁꯔꯀꯥꯔꯅꯁꯨ ꯀꯣꯡꯒ꯭ꯔꯦꯁꯇ ꯇꯥꯏꯅꯔꯦ ꯀꯣꯡꯒ꯭ꯔꯦꯁꯅꯁꯨ BJP ꯇꯥꯏꯅꯔꯦ ꯅꯈꯣꯏꯒꯤ ꯏꯃꯤꯔꯩ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥ ꯃꯁꯨ ꯑꯗꯒꯤꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯀꯔꯤꯒꯨꯝꯕ ꯁꯣꯛꯄ ꯇꯥꯔꯒꯗꯤ ꯃꯟꯇ꯭ꯔꯤ ꯃꯗꯣꯟꯁꯤꯡ ꯊꯣꯔꯒ ꯂꯥꯟꯊꯦꯡꯅꯒꯗ꯭ꯔꯥ ꯃꯈꯣꯏꯗꯤ ꯃꯅꯤꯄꯨꯔ ꯃꯆꯥ ꯅꯠꯇꯕ꯭ꯔꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯃꯅꯤꯄꯨꯔꯅ ꯑꯁꯤ ꯌꯧꯅ ꯋꯥꯔꯕ ꯅꯨꯄꯤ ꯃꯌꯥꯝꯁꯤꯡꯅ ꯑꯍꯤꯡ ꯀꯌꯥ ꯑꯃ ꯇꯨꯝꯗꯅ ꯌꯥꯔꯤꯕ ꯏꯆꯥ ꯏꯁꯨ ꯀꯌꯥ ꯑꯃꯅ ꯁꯤꯗꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯡꯁꯦ ꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃ ꯎꯠꯄꯤꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ International Physician for Prevention of Nuclear War IPPNW ꯒꯤ ꯃꯈꯥꯗ ꯑꯦꯐꯤꯂꯤꯌꯦꯠ ꯇꯧꯕ Indian Doctors for Peace and Development IDPD ꯒꯤ ꯃꯤꯍꯨꯠ ꯃꯉꯥꯅ ꯁꯥꯕ ꯀꯥꯡꯕꯨ ꯑꯃ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯐꯨꯔꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯑꯋꯥꯕ ꯅꯪꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡꯒꯤ ꯐꯤꯚꯝ ꯌꯦꯡꯁꯤꯟꯈ꯭ꯔꯦ IPPNW ꯒꯤ President Dr. Arun Mitrana Luchingba Mihut Kangbu Aduda, Dr. 𝐶𝐞𝐿 Dr. Ravindranath, Dr. Santi, Amadi Dr. Razni na ngasi Khuman Lampak Hostel No. 2 da leiriba inmates singa unaduna makoina thengnariba awaba singi matangda wari sanaki. Loinana makoigi maikaidagi pangba yaba mateng sing pangbaga loinana India government na makoigi tangai fadaba sing yengsinana ba taksingani haiki.
Khongchat aduga mari leinana Dr. Arun Mitra na hai malemgi leba khudingmakta nuclear war gi chaitheng phangdana ba leba khudingmakki miam physically amasung mentally awaba mayuk nadana ba hotnaduna lakli miam bu ingna tapna hingna ba amadi chaukhatpa leba ama purakna ba hotnaduna lakli Manipur da thokliba irang asi yamna nungaitaba thodok amani athuba matamda mahausagi punsida hanjillakna ba hotnamina si haike We are against violence because peace is the basic thing that is required for any development purpose. And we were much pained when we heard about these things going on in Manipur. We have been going on to other places also, like wherever natural calamities have occurred, we have been giving them medical aid. But here the things were slightly different. So we thought first we will visit the place, take an assessment, particularly on the health issues. We are trying to do a need assessment, health need assessment, and then we will try to lobby with all the stakeholders who are either in the government or non-government organization to provide this help to the people who are in the refugee camp. They get the health needs as per their requirement, which is according to the international refugee standards. They are not supplying properly napkins, and also there is no gynecologist when they get the problems, and we have seen inside the washrooms and all, they are not maintained properly, and there is no regular water supply. What is the prevalent now is taking the toll of their mental health, which is to be addressed very seriously, because it is going to have a long-term impact on the minds of the kids and the women, and also the other refugees who are staying here in the camp. So the physical health is very important, and mental health is all the more important. Everything should be taken care in a holistic manner. Langthaba Kunja Mayai Lekai da Leiba Bhamon Imung Amadagi Hawaizar Charuba Myoy Humputara Hena food poisoning Oiduna Tongan ba hospital singda Pukatuna Lakana Creek Manipur gi awaba fibam asida acha athak yoliba singna jacksina sem sabiyo haina welfare club amadi lairem nongabi maira paibi Langthaba Kunja anina appeal directly Ngarang Manipur Press Club da pangthokiba paugi mifam amada club ki president Chongtham Herozit amasung Maira Paibi ki president Khaidem Kamala na hai haukiba August kuntra da Langthabal Kunja makha lekai da leiba imung amadagi hawaizar leiduna charubadagi lekai adugi miyoi taret lom lengba thinba amadi oba phaiba yaurakpadagi hospital da pukhatuna layengnakhit Pungkharagi matungdagi mathang lekai adudagi hawaizar charuba miyoi humputara rom manaba layong chatharakpadagi tongan ba hospital singda pukhatuna lakanaki miyoi ani aruba phibamda ICU da pukhatuna layengli thodok aduga mari lainana Imphal West ki food security ki staff sing laktuna yengsinkhre amadi makhatana thoktanaba checksin thorang lokhatkre acha athaki thabak tawbiriba singna checksin biu haike August ki dia 30 sida koi hawaisa lekai da koi hawaisa koi lonba koi bamun dia betul lagi koi ada hawaisa dia lei da sa ba kan da moi se bunga la kan ni ko jimu ko ka ni se ya ni se iku mayang dia ma moi se mu ka bulat na ta ma tha mo na nai na ma tha mo tang koi gi hospitalize to ba si ji ko se koi lekai da se ma stai na koi gi club ki side ki mera family side ki na hatin ni Aku hajib Manipur di luar kota pun sudah cukup berjumlah program dah. Memang warna dekat dah mungkin anak. Ibu manu sudah kui kawan memang tak sista kenapa kui lekai dah baca bodi di bawah. Aku lekai dah baca bodi di bawah tadi musim tersebut kui. Baca je sah je tang section na. Sah juga baca je. Lekai di kalau kamu di mana lekai di kai jadi jadi. Kalau begitu sekali, jika jauh jadi begitu maka kata mengalir jika tak ada bahasa pertama di universiti property terus kemudian ada bakar ada tujuh diri bah semua komposi oleh bahasa pertama sudah tujuh coba oleh semua komposi oleh bakar ada tapi itu nabi dah tahu di awal lalu lebih dari channel sih lebih dari sini yang seksena mulaga coba dasar aku kata dari awal sih mereka pada sini tak bisa bentuk Haukiba May ahumdagi thoklagliba irang asidagi wangu relief camp da lanjalaktuna changsafam loduna leiriba tangzeng amadi napat ki ima singna pendaba kaya phongdorakli
Wangwood Changzafam Loduna Ladiba Tangzing Ahaloptagi Kaidem Sanajawbina Hai, Lengak Asina Hosik Tokliba Lan Asi Lushinaba Madi, Lanjinaduna Ladiba Sing Masagi Yumda, Hanjinba Ngamna Ba Hotnadaba Asi Pende. Yum Tadokuna Lanjinarakpa Asina Maram Oiraga, Mahaitam Liba Angang Singi Ponsida Chauna Akaiba Pide, Luinana Imungi Oina Sutungi Yapagataba Lambi Amata Ubangamdre. Lengang na atopa mapam amada fazaba yum sarabasu hanagi chingkhong da leidiba yum sing aduda adumak handuna leiba pami masikhang na paliba lengak asina thogliba lan asi athubada lotion biraga hanagi yumda hanjinana ba hotna biyu haike Militena, Numai Catile, the Yumai Tare, Madame Iman, Carino, Isana, Carino, Kangamay, the Salero, Tienum, Kai, Garalo, the Tenere, Chiwangi, Imaiben, Mayam, the Calapio, and I send Mayam to Nakutangam Doro and Sibause, Tambiri, Adubu, Kayankuni, Lipiam, Selaguriba, Ada Isa is Punamache, Mahiro Sanda is Kundam Handare, Ada Diman Kusakana, Husita Wishina, Koki in a Kadigo Pinta Handava, Akogi, Sai, in a volume there, in a hector Bumatandana, Ekpat and Dana, Wum Nakotanta. Naragasibi Maranse, Kayankuni Yinga, Suma Mayam, like Bigi Riva, Nangi Imu, the Yum may track there. I is a soke Hibagi, Madama Mayam, Kalaga Tambi Riva, a question I will came like Kayankuni Tambi Riva, Nasi, Isa Isuna Kapiba, Ima is Kunzat again, Hive Mayam, Kayankuna Taragasibu, Madbusakani, and Bigi, Hina Kanbi Riva. Miyamgi section Karana, Pangal Furupta, Maral Siba, Amadi, Ekaiba Piba, Nomagi Hengalakliba, Asiakan Mamonda, Kandem Tawi Haina, All Manipur Muslim Students Organization, AMSO, Amadi, Delhi Association for Manipur Muslim Students, DAMS Napong directly. DAMSki President Fusham Amin Saha Amasung AMSOgi President 𝐾𝐢𝐯 na punna sign tawduna thadorapa cheral aman hai Manipur da thokliba irang asi lakshinanaba center amadi state lengakta taksinduna lakliba furup amada ngaihak leitana maral siba amasung mioi amana phattaba tawraga furup amabu punna chentahanba asi yaningde phattaba tawramliba mioi adubu masak khangdok miladuna cherak pigadabadi Adumoinamak Maitei Singi Marakta section Karana Ayamba Matamda Pangal Singna Kuki Singi Mating Pangi Angang Pabada Chene Haidana Tatana Mara Siba Masida Sunatana Uripokta Nomagi Suraga Chazaba plastic bottle can be Pangal Nupi Anibu Huran Bini Haidana video record Tauraga Pangal Furuki Mayokta Miamgi Pukning social media gi Kutangda Jingshinana ba Hotnaba Amadi Mediana so Achum Aran Kangana Pangal gi Mayokta Tabak Tauba Manba Pau Sandokpa Yaningde Haidi Banupi Ani Aduga Wari Sanaraba Matungda Asengwa Wari Adu Miamda Litopa Matamda Taudok Aduda Cheneriba Mioy Sting Aduna video Adu Lokto Kibani Taudok Asida Cheneriba Mioy Sting Amadi Media Aduda Miam Mangda Lale Haizera Katabani Natrabadi Logi Oiba Action Lokalagani Haina Mahairu Lok Asina Ani Asina from directly. Kanglup ani ki marakta thokliba conflict asing ngasi phawda central government amadi state government nang loisan bagi wakhalon ngasi boda sunglai leite masi kari ki damakta no masi makoi ki manungda hidden agenda kari leibano haibasi akoina chingdenda bagamde uripoki mafam amada ima singna bottle khullaga masagi ukchak tanabagi damakta imungi damakta paisa khara phangnabagi damakta makoina lambi da chatlaga thonganda soina bottle leibra bottle laujagi hai matamda yumdugi mina lei lao hairaga moina pusallaga mioi kharana makoibu hatkani tukani haina tawraga makoibu victimize tawra matungda makoi da kihan khangalaga noi huran mani hayu hairaga namdana hayallaga ima sing adubu izat lauba amadi akoi pangal community bu mangnu hanbagi thabo ase akoi dams na amadi pangal community yamna hakchin lawu masigi posi tahoningde Haukiba Pungkun Maria Sigi Manungda State Asigi Mapam Karada Nongmai Kapna Bagi Taudo Kara Thoke Secretary Forcing Imakai Dagi Irang Kara Leba Mapam Sing Hybrid Imphal West Imphal East Kangpopi Amadi Taubal District Mapam Karada Thi Humbagi Tabak Sing Chataki Manipur Police Control Room Dagi Thadarapa Cheryl Amagi Matung Inna Imphal West Kangpopi Amadi Taubal District Thi Humbagi Tabak Chatabada Nongmai Mari Pumpkin Ama Nongmai Maru Taruk Loinana Pokhaiba Yaba Potlam Taret Fagatki Bishnupur Amadi Churachandpur District Mapam Karada Masak Khangdaba Singa Nomai Kapna Bagi Thaudok Thoki Nakalamada National Highway 37 Hybrid Imphal Jiribam Highway da Imphal Tamna Mal Puba Truck Chanikun Thonglakre Manipur gi tongan ba mafam singda punna checkpoint Chanikun Hangdoki Amadi Police na Miyoi Lising Ani Supna Marifu Nithoi da Wahang Pahang Chathaki Haire
Manipur government ke makhada additional chief secretary oiramba 𝐂𝐶𝐲 terrorist singna communal land haurakadaba tha amarong watlingaidagi lengaktagi suti lauraga Delhi da adum chakkhibadagi halakhidraba Vumlunmang Valnamna Ministry of Civil Aviation Government of India ge secretary oina ngarangdagi thabak puba haukhre Mahakna pham asi hana pairamba Razib Bansalna August 38 da mahaki thabak pubagi matam loikhibadagi pham asi pairakpani Valnam asi ing kumja 1954 gi Manipur Kadargi IS officer amani thabak asi pudringai mamangda mahak union government ke makhada additional secretary Ministry of Finance joint secretary Ministry of Home Affairs amadi Ministry of Finance and Company Affairs ta deputy secretary oinasu thabak puramkhe Masida natana Manipur government ke makhada Department of Health and Family Welfare ke commissioner Transport Department ke director loinana World Bank ta executive director ke advisor su oiramkhe Aroi badamaroi bapau amuhana Kadangmanda kuki terrorist singna nomai kapsinduna landarakpada khun ngakpa khunja singna handuna kapada terrorist ahum sire khara sokle thajanari Thana pokpida kuki terrorist singna bom kapsilakpada laikhidraba pebam debange hakchang rims ke mongtage aroiba mathau mangam pangthoknaba lokre Amade relief camp tapiba isingdagi unsagi laina pakpa lok thongba mit ngangbagi laina naba yaure laichit oina sandorakadra haibagi akiba poknare Matang esta hoziki oinadi Northeast Window TV gi manipuri paulo shinjire numidang wairam gi English news pung manga gi English news pu miam na meeting taduna lebiu amuka sohanna chaplina maistamna ikokna kharamsari